So antu chak chung wa ngang ngamdoira ngamoidra khangdri. Okay, so anginung ngarang akhoi du tawkhrin ko product choose tawba adagi service choose tawba ko product choose tawragana product se choose tawragana karamba product choose tawgani adagi service choose tawragana demand laibina kaino adumsu yengkhrena ko hai adu yeng matungda mu ngasai product choose taw tar su yare or service choose taw su yare service or product ama choose tawar matungda ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁ ꯑꯃ ꯊꯤꯅꯉꯥꯏ ꯃꯊꯧ ꯇꯥꯔꯦ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁꯁꯦ ꯀꯅꯥꯅꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁꯇꯣ ꯂꯩ ꯇꯥꯔꯒꯗꯤ ꯀꯥꯏꯗ ꯂꯩ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁꯇꯣ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁꯁꯦ ꯅꯪꯒꯤ ꯑꯣꯔ ꯅꯪꯒꯤ ꯀꯁꯇꯃꯔꯁꯦ ꯀꯥꯏꯗ ꯂꯩ ꯑꯃ ꯈꯪꯕ ꯇꯥꯔꯦ ꯑꯣꯐꯂꯥꯏꯟꯗ ꯂꯩꯔꯤꯔꯥ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯔꯥ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯈꯪꯉꯅꯤ ꯃꯇꯨꯡꯗ ꯀꯟꯇꯦꯟ ꯀꯩꯀꯥꯁꯦ ꯁꯦꯝꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗꯀꯣ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯔꯤ ꯅꯪ ꯅꯤꯁ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯤꯁꯁꯦ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯔꯚꯤꯁ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯆꯨꯁ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯤꯗꯤꯐꯥꯏꯅꯤꯡ ꯔꯤꯐꯥꯏꯅꯤꯡ ꯍꯥꯏꯗꯣꯏꯅꯤꯀꯣ ꯁꯤ ꯁꯣꯏꯔꯦ ꯔꯤꯐꯥꯏꯅꯤꯡ ꯅꯤꯁ ꯍꯥꯏꯔꯒꯀꯣ ꯅꯝꯕꯔ ꯋꯥꯟꯗ ꯏꯟꯗꯁꯇ꯭ꯔꯤ ꯑꯍꯨꯝꯃꯛꯇ ꯂꯩꯌꯦꯕꯀꯣ ꯑꯍꯨꯝꯃꯛꯇ ꯂꯩꯌꯦ ꯀꯩ ꯀꯩꯅꯣ ꯍꯥꯏ ꯁꯣꯔꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯍꯨꯝꯃꯛꯇ ꯂꯩ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯥꯔꯁꯇ ꯑꯩ ꯎꯠꯂꯛꯀꯦ ꯐꯥꯔꯁꯇ ꯍꯦꯜꯊ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤꯕꯀꯣ ꯇꯨꯅꯥꯏ ꯁꯤꯝ ꯀꯣꯟꯅꯦ ꯚꯤꯗꯤꯑꯣꯗꯤ ꯃꯨꯁꯀꯦ ꯅꯣꯏ ꯚꯤꯗꯤꯑꯣꯗꯤ ꯀꯩꯗꯧꯔꯦ ꯀ꯭ꯂꯥꯁ ꯉꯥꯏꯅꯅꯤꯡꯉꯛꯀꯅꯤ ꯌꯥꯝ ꯇꯨꯁꯅꯣ ꯋꯥꯊꯤꯒꯤ ꯇꯥꯏꯞ ꯇꯥꯕ ꯌꯥꯔꯣꯏꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯂꯨꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯍꯦꯜꯊ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯔꯤꯐꯥꯏꯅꯤꯡ ꯅꯤꯗꯁ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯍꯦꯜꯊ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯋꯦꯜꯊ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤꯕꯀꯣ ꯍꯦꯜꯊ ꯍꯥꯏꯕ ꯑꯃ ꯋꯦꯜꯊ ꯍꯥꯏꯕ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯑꯃ ꯍꯦꯜꯊꯇꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯀ꯭ꯂꯤꯅꯤꯛꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒ ꯔꯤꯂꯦꯠ ꯑꯣꯏꯕ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯋꯦꯜꯊꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯨꯝꯕ ꯗꯤꯜ ꯇꯧꯕ ꯑꯗꯒꯤ ꯂꯝ ꯌꯥꯝꯅ ꯆꯥꯎꯕꯒꯨꯝꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠꯒꯨꯝꯕ ꯗꯤꯜ ꯇꯧꯕ ꯁꯅꯥ ꯁꯤꯜꯚꯔ ꯒꯣꯜꯒꯨꯝꯕ ꯗꯤꯜ ꯇꯧꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯇꯨ ꯍ꯭ꯌꯨꯃꯦꯟ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒꯤ ꯀꯅꯦꯛꯁꯟ ꯁꯦꯝꯕꯁꯦ ꯁꯤꯒꯨꯝꯕꯗ ꯐꯣꯀꯁ ꯄꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯏꯈꯤꯀꯣ ꯁꯤꯁꯨ ꯉꯥꯏꯈꯣ ꯉꯥꯛꯇꯪꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯍꯦꯜꯊ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯅꯤꯁ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯍꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯋꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯉꯥꯏꯈꯣ ꯀꯩ ꯆꯥꯛ ꯊꯦꯡꯅꯔ ꯋꯥꯉꯥꯡ ꯀꯩ ꯍꯥꯏꯅꯣ 5 minutes ꯑꯗꯨꯝ 5 minutes ꯑꯗꯨꯝ ꯇꯥꯔꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯇꯦꯔꯥꯡꯉꯩ ꯑꯣꯏꯖꯥꯠꯂꯣ ꯊꯦꯡꯅꯔꯕ ꯑꯣꯀꯦ ꯃꯣꯃꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟ ꯂꯥꯛꯑꯀꯥꯟꯗ ꯅꯤꯁ ꯑꯃ ꯆꯨꯁ ꯇꯧꯕ ꯃꯇꯝꯗ ꯍꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯋꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯅ ꯍꯦꯜꯊ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯦꯜꯊꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯛꯒꯨꯝꯕ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯀ꯭ꯂꯤꯅꯤꯛꯒꯨꯝꯕ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯑꯗꯒꯤ ꯐꯥꯔꯃꯥꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤꯊꯤꯡ ꯋꯤꯆ ꯏꯁ ꯔꯤꯂꯦꯇꯦꯠ ꯇꯨ ꯍꯦꯜꯊ ꯁꯦꯛꯇꯔꯒ ꯔꯤꯂꯦꯠ ꯑꯣꯏꯕ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯗꯤꯜ ꯇꯧꯔꯛꯇꯣꯏꯅꯦꯕ ꯀ꯭ꯂꯤꯅꯤꯛꯇꯁꯨ ꯑꯃꯨꯛꯀ ꯃꯥꯒꯤ ꯇꯥꯏꯞꯁ ꯑꯣꯐ ꯀ꯭ꯂꯤꯅꯤꯛ ꯃꯌꯥꯝ ꯂꯥꯛꯀꯅꯤꯕ ꯏꯗꯔ ꯌꯥꯒꯤ ꯗꯦꯟꯇꯦꯜꯗꯪ ꯀ꯭ꯂꯤꯅꯤꯛ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯠꯀꯤ ꯑꯣꯏꯒꯗꯣꯏꯔꯥ ꯑꯣꯔ ENT ꯅꯥꯒꯤ ꯑꯣꯏꯒꯗꯣꯏꯔꯥ ꯔꯦꯗꯤꯑꯣꯂꯣꯖꯤꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯔ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯂꯩꯕꯀꯣ
ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯁꯤꯗ ꯗꯤꯜ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯁꯤ ꯅꯪꯅ ꯄ꯭ꯔꯗꯛ ꯆꯨꯁ ꯇꯧ ꯇꯥꯔꯒꯁꯨ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯁꯔꯚꯤꯁ ꯆꯨꯁ ꯇꯧ ꯇꯥꯔꯒꯁꯨ ꯑꯁꯤ ꯑꯍꯨꯝ ꯁꯤꯒꯤ ꯍꯦꯜꯊꯅꯦ ꯋꯦꯜꯅꯦ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯅꯦ ꯁꯤ ꯑꯍꯨꯝꯗ ꯗꯤꯜ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯦꯜꯊꯇꯅ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯂꯤꯅꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞꯁ ꯑꯣꯐ ꯀ꯭ꯂꯤꯅꯤꯛꯇ ꯑꯩꯈꯣꯏꯒꯤ ꯗꯦꯟꯇꯜꯒꯨꯝꯕ ꯑꯗꯒꯤ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯒꯨꯝꯕ ꯃꯤꯠꯀꯤꯒꯨꯝꯕ ꯇꯥꯔꯒꯦꯠ ꯇꯧꯒꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ENT ꯅꯥꯒꯤ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕꯗ ꯇꯥꯔꯒꯦꯠ ꯇꯧꯗꯣꯏꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯔꯦꯗꯤꯑꯣꯂꯣꯖꯤꯒꯨꯝꯕꯀꯣ ꯑꯦꯛꯁꯔꯦꯒꯨꯝꯕ ꯂꯧꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯨꯝꯕ ꯃꯌꯥꯝ ꯂꯩꯅꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯗꯤꯜ ꯇꯧꯗꯣꯏꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯕꯦꯇꯤꯁꯀꯤ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯒꯤ ꯐꯥꯔꯃꯥꯁꯤꯗꯅ ꯑꯦꯅꯤ ꯐꯥꯔꯃꯥꯁꯤ ꯌꯥꯔꯦ ꯑꯗꯨꯅ ꯁꯔꯚꯤꯁ ꯌꯥꯝꯅ ꯄꯩꯁꯥꯁꯦ ꯁꯨꯡꯃꯨꯟ ꯃꯨꯠꯂꯣꯏꯗꯕ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯐꯪꯉꯗ ꯂꯩꯔꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯐꯥꯔꯃꯥꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯐꯥꯔꯃꯥꯁꯤꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯕꯤꯖꯤꯅꯦꯁꯅꯦ ꯐꯥꯔꯃꯥꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤꯗꯤ ꯑꯦꯅꯤ ꯊꯕꯛ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯩꯁꯥ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯐꯪꯒꯗꯧ ꯂꯩꯔꯕ ꯄꯣꯠ ꯑꯗꯨꯅ ꯐꯥꯔꯃꯥꯁꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯦꯛꯇ ꯇꯧꯒꯦ ꯇꯥꯔꯗꯤ ꯍꯦꯜꯊ ꯁꯦꯛꯇꯔꯒ ꯔꯤꯂꯦꯠ ꯑꯣꯏꯕ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯋꯣ ꯑꯗꯨ ꯃꯨꯠꯂꯔꯣꯏꯗꯕ ꯕꯤꯖꯤꯅꯦꯁꯅꯦꯕ ꯐꯥꯔꯃꯥꯁꯤ ꯏꯗꯔ ꯐꯥꯔꯃꯥꯁꯤ ꯍꯣꯁꯄꯤꯇꯥꯜ ꯀ꯭ꯂꯤꯅꯤꯛ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯁꯤꯒꯤ ꯀ꯭ꯂꯤꯅꯤꯛ ꯃꯌꯥꯝꯁꯤꯒꯤ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯒꯨꯝꯕ ꯗꯦꯟꯇꯜꯒꯨꯝꯕꯁꯤꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯈꯤꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁ ꯑꯗꯨꯕꯨ ꯐꯥꯔꯃꯥꯁꯤꯗꯤ ꯗꯥꯎꯟꯁꯨ ꯆꯠꯂꯣꯏꯕꯀꯣ ꯃꯤꯁꯦ ꯅꯥꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯅꯥꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯐꯥꯔꯃꯥꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯦꯕ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯦꯅꯤꯊꯤꯡ ꯋꯤꯆ ꯏꯁ ꯔꯤꯂꯦꯇꯦꯠ ꯇꯨ ꯍꯦꯜꯊ ꯁꯦꯛꯇꯔꯒꯤꯗꯃꯛ ꯂꯣꯏꯅ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯜꯊꯗ ꯆꯟꯗꯣꯏꯅꯦꯕ ꯅꯦꯛꯁꯇ ꯑꯩꯈꯣꯏꯅ ꯍꯦꯜꯊꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯋꯦꯜꯊ ꯍꯥꯏꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯋꯦꯜꯊꯇ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯒ ꯗꯤꯜ ꯇꯧꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯈꯩꯁꯦ ꯗꯤꯜ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯔꯤꯌꯦꯜ ꯏꯁꯇꯦꯠꯇꯁꯨ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯀꯃꯔꯁꯤꯌꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯂꯩ ꯑꯗꯨ ꯃꯌꯥꯝꯗ ꯁꯔꯚꯤꯁ ꯄꯤꯔꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯅꯪꯒꯤ ꯁꯔꯚꯤꯁ ꯄꯤꯗꯣꯏꯒꯤ ꯆꯞ ꯉꯥꯛꯇꯅꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧ ꯊꯤꯃꯤ ꯅꯨꯡꯉꯥꯏ ꯃꯔꯤꯉꯥ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧ ꯍꯨ ꯌꯥꯎꯒꯤꯁꯅꯣ ꯃꯔꯤꯉꯥ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧꯕ ꯌꯥꯎꯗ꯭ꯔꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯁꯤꯗ ꯅꯪꯅ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯍꯥꯟꯅ ꯆꯪꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯁꯤꯗꯤ ꯌꯥꯝꯅ ꯅꯪꯒꯤ ꯅꯦꯠꯋꯥꯛ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯆꯪꯉꯦꯕ ꯅꯦꯠꯋꯥꯛ ꯐꯖꯕ ꯑꯃ ꯆꯪꯉꯦ ꯀꯅꯦꯛꯁꯟ ꯌꯥꯝ ꯂꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯨꯝꯕ ꯁꯔꯚꯤꯁ ꯑꯣꯏꯅ ꯆꯨꯁ ꯇꯧ ꯇꯥꯔꯒꯗꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯁꯤꯅ ꯅꯪꯅ ꯃꯤꯒꯤ ꯂꯝ ꯌꯣꯟꯕꯤꯕ ꯌꯥꯏꯑꯕ ꯃꯤ ꯔꯝ ꯀꯥꯅꯤ ꯌꯣꯔ ꯄꯤ ꯀꯌꯥꯗꯅꯤꯅꯣ ꯑꯦꯛꯖꯥꯝꯄꯜ ꯄꯂꯦꯟꯗ ꯑꯗꯨ ꯂꯩꯔꯦ ꯈꯜꯂꯁꯦ ꯂꯝ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯦ ꯂꯝ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯂꯝ ꯌꯣꯟꯕꯒꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯑꯦꯖꯦꯟꯁꯤ ꯑꯃ ꯐꯝꯗꯣꯏꯅꯦꯕ ꯑꯗ ꯅꯪꯉꯣꯟꯗ ꯃꯤꯅ ꯁꯤꯒꯤ ꯑꯩꯒꯤ ꯂꯝꯁꯦ ꯄ꯭ꯔꯥꯏꯁ ꯁꯨꯛꯇ ꯌꯣꯜꯂꯦ ꯁꯤꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯁꯤ ꯌꯣꯜꯂꯦ ꯑꯗꯣ ꯅꯣꯏꯅ ꯑꯝꯇ ꯌꯣꯟꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗꯃꯛꯇ ꯌꯣꯟꯕꯤꯕ ꯌꯥꯏꯑꯕ ꯀꯃꯥꯏꯅ ꯀꯁꯇꯃꯔ ꯊꯤꯔꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯃꯦꯇꯥ ꯑꯦꯠꯁ ꯇꯧꯖꯣ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯉꯁꯥꯏ ꯔꯟ ꯇꯧꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯩꯈꯣꯏꯅ ꯑꯩ ꯂꯥꯁꯇ ꯎꯠꯂꯛꯀꯦꯕꯀꯣ ꯏꯐꯦꯛꯇꯤꯚ ꯑꯣꯏꯗꯦꯗꯣ ꯑꯗꯨꯅ ꯃꯦꯇꯥ ꯁꯤꯖꯤꯟꯅꯔꯒ ꯄꯂꯦꯜꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯠꯁ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯟꯂꯤ ꯄꯂꯦꯜ ꯑꯦꯔꯤꯌꯥꯗ ꯇꯧꯕ ꯇꯥꯔꯦ ꯄꯂꯦꯜ ꯑꯦꯔꯤꯌꯥꯗ ꯉꯛꯇ ꯆꯨꯁ ꯇꯧꯔꯒ ꯑꯦꯠꯁ ꯀꯦꯇꯒꯣꯔꯤ ꯆꯨꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯀꯁꯇꯃꯔꯁꯤ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯉꯁꯥꯏꯒꯤ ꯂꯝ ꯄꯥꯝꯃꯤꯕ ꯂꯝ ꯌꯣꯟꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯃꯤꯗꯨꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯁꯇꯃꯔꯗꯣ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯀꯁꯇꯃꯔꯗꯣ ꯑꯩꯈꯣꯏꯅ ꯂꯤꯠꯁꯇꯣ ꯄꯤꯔꯅꯤ ꯑꯗꯨꯒ ꯄꯤꯔ ꯃꯇꯨꯡꯗ ꯂꯝꯗꯣ ꯌꯣꯟꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯃꯤꯁꯟꯁꯦ ꯐꯪꯗꯣꯏꯅꯦꯕꯀꯣ ꯀꯃꯤꯁꯟ ꯑꯩꯈꯣꯏꯅ ꯀꯌꯥ 20% ꯆꯥꯒꯦꯔꯥ 10% ꯐꯪꯒꯦꯔꯥ ꯀꯃꯤꯁꯟꯗꯣ ꯐꯪꯗꯣꯏꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 10% 10 ꯂꯥꯛ 40 ꯂꯥꯛ ꯌꯣꯟꯕ ꯂꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯣꯟꯕꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯃꯤꯁꯟ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯉꯥꯡꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯑꯗꯨꯅ ꯂꯝꯒꯤ ꯑꯣꯏꯔꯦ ꯂꯝꯒꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯁꯨ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁꯅꯤ ꯃꯔꯤꯡꯗ ꯂꯩꯇ꯭ꯔꯤ ꯀꯩꯍꯦ ꯇꯧꯁꯇꯕꯤ ꯈꯜꯂꯤ ꯑꯗꯨꯝ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯑꯗꯨ ꯃꯔꯤꯉꯥꯔꯤ ꯂꯝ ꯌꯣꯟꯕꯁꯦ ꯂꯝ ꯃꯌꯣꯔ ꯇꯣꯟꯈꯤ ꯏꯝꯄꯦꯛ ꯄꯠꯇꯦꯛꯈꯤ ꯃꯈꯨꯌꯥꯁꯅ ꯑꯗꯨ ꯃꯣꯏꯒꯤ ꯔꯤꯂꯦꯇꯤꯞ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯅ ꯂꯩꯅꯒꯜꯂꯤ ꯑꯗꯨꯅ ꯀꯌꯥꯝ ꯏꯐꯦꯛꯇꯤꯞ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯇꯧꯗꯕꯅꯦ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯁꯅꯥ ꯗꯤꯜ ꯇꯧꯕ ꯑꯃ ꯒꯣꯜꯗ ꯗꯤꯜ ꯇꯧꯕ ꯑꯃ ꯑꯗꯒꯤ ꯁꯤꯜꯚꯔꯗ ꯗꯤꯜ ꯇꯧꯕ ꯑꯃ ꯑꯗꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯄꯩꯁꯥꯗ ꯌꯥꯝꯅ ꯗꯤꯜ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜꯇ ꯂꯝꯒꯨꯝꯕꯒꯤ ꯋꯦꯜꯊ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯏꯔꯟ ꯏꯊꯨꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯅ
ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯍꯦꯜꯊ ꯁꯦꯛꯇꯔ ꯑꯃꯅꯦ ꯑꯗꯨꯒ ꯂꯦꯟ ꯁꯤꯒꯤ ꯋꯦꯜꯁꯤꯅꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯨꯠꯂꯔꯣꯏꯗꯕ ꯕꯤꯖꯤꯅꯦꯁꯁꯤ ꯁꯨꯡꯃꯨꯠ ꯃꯨꯠꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯏꯀꯧ ꯀꯧꯗꯨꯅ ꯀꯥꯏ ꯗꯦꯇꯤꯡ ꯑꯦꯞꯀꯨꯝꯕ ꯃꯌꯥꯝ ꯊꯣꯛꯏꯅꯀꯣ ꯏꯟꯗꯤꯌꯟ ꯃꯆꯥꯅ ꯁꯦꯝꯕ ꯃꯌꯥꯝꯁꯦ ꯗꯦꯇꯤꯡ ꯑꯦꯞꯀꯨꯝꯕ ꯑꯣꯟꯂꯥꯏꯟꯗ ꯗꯦꯇꯤꯡ ꯑꯦꯞꯀꯤ ꯑꯣꯟꯂꯥꯏꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯔꯒ ꯊꯦꯡꯅꯕ ꯃꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯞ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯔꯦꯁꯇꯨꯔꯦꯟꯁꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍ꯭ꯌꯨꯃꯦꯟ ꯇꯨ ꯍ꯭ꯌꯨꯃꯦꯟ ꯔꯤꯂꯦꯁꯟꯗꯨꯕꯨ ꯍꯥꯏꯕꯅꯦꯕ ꯃꯤ ꯑꯃꯒ ꯐꯣꯝ ꯇꯧꯒꯗꯧꯕ ꯔꯤꯂꯦꯁꯟꯗꯨꯕꯨ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯀꯩ ꯃꯤ ꯑꯃꯒ ꯔꯤꯂꯦꯁꯟꯁꯦ ꯀꯩ ꯔꯤꯂꯦꯁꯟ ꯂꯩꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕꯁꯨ ꯌꯥꯔꯦ ꯀꯣ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯗꯦꯇꯤꯡ ꯑꯦꯞꯒꯨꯝꯕꯁꯨ ꯇꯧꯔꯒꯁꯨ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯣꯟꯂꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤ ꯑꯍꯨꯝꯗꯪꯅꯦꯕꯀꯣ ꯏꯟꯗꯁꯇ꯭ꯔꯤ ꯑꯍꯨꯝꯗꯪꯅꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔ ꯋꯥꯟꯗ ꯍꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯋꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯇꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯦꯜꯊꯇꯅ ꯀꯩ ꯌꯥꯎꯕꯅꯣ ꯋꯦꯜꯊꯇꯅ ꯀꯩ ꯌꯥꯎꯕꯅꯣ ꯑꯁꯤꯅꯦꯕ ꯋꯦꯜꯊꯅ ꯍꯧꯖꯤꯛꯀꯤ ꯍꯦꯜꯊꯇꯅ ꯍꯦꯜꯊ ꯁꯦꯛꯇꯔ ꯍꯛꯆꯥꯡꯒ ꯃꯔꯤꯒ ꯂꯩꯅꯕ ꯑꯣꯏꯇꯥꯔꯦ ꯑꯗꯨꯒ ꯋꯦꯜꯊꯅ ꯁꯅꯥꯒ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯂꯝꯒ ꯑꯣꯔ ꯄꯩꯁꯥꯒ ꯌꯥꯝꯅ ꯏꯔꯟ ꯏꯊꯨꯝꯗ ꯔꯤꯂꯦꯠ ꯇꯧꯕ ꯑꯣꯏꯇꯥꯔꯦ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯅ ꯃꯤ ꯑꯃꯒꯤ ꯀꯅꯦꯛꯁꯟ ꯁꯦꯝꯃꯒ ꯄꯩꯁꯥ ꯑꯔꯅꯤꯡꯁꯦ ꯁꯣ ꯑꯗꯨꯅ ꯉꯁꯤꯒꯤꯅ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗꯅ ꯍꯌꯦꯡꯒꯤꯅ ꯑꯗꯨ ꯑꯣꯏꯅ ꯇꯥꯛꯑꯅꯤ ꯄ꯭ꯔꯗꯛꯁꯦ ꯆꯨꯁ ꯇꯧ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯁꯦꯝꯃꯛꯀꯅꯤ ꯄ꯭ꯔꯗꯛꯁꯦ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯒꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯛꯑꯅꯤ ꯑꯗꯨꯗꯗꯤ ꯐꯣꯟ ꯈꯔ ꯁꯤꯖꯤꯟꯅꯕ ꯇꯥꯔꯅꯤ ꯑꯗꯒꯤ ꯁꯔꯚꯤꯁ ꯆꯨꯁ ꯇꯧ ꯇꯥꯔꯒꯗꯤ ꯁꯔꯚꯤꯁꯁꯦ ꯀꯃꯥꯏꯅ ꯆꯨꯁ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯣ ꯍꯌꯦꯡ ꯇꯥꯛꯑꯅꯤꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯤ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯑꯍꯨꯝ ꯍꯦꯜꯊꯅꯦ ꯋꯦꯜꯊꯅꯦ ꯔꯤꯂꯦꯁꯟꯁꯤꯞꯅꯦ ꯑꯁꯤ ꯑꯍꯨꯝꯗꯪꯅꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯅꯪꯅꯤ ꯁꯔꯚꯤꯁ ꯆꯨꯁ ꯇꯧ ꯅꯨꯡꯔꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯁꯔꯚꯤꯁꯁꯦ ꯆꯨꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯁꯦ ꯍꯦꯜꯊꯀꯤ ꯁꯔꯚꯤꯁꯁꯦ ꯆꯨꯁ ꯇꯧꯋꯦ ꯈꯜꯂꯁꯦꯕꯀꯣ ꯅꯪꯅ ꯍꯦꯜꯊꯀꯤ ꯁꯔꯚꯤꯁꯁꯦ ꯆꯨꯁ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯝꯕꯗ ꯐꯣꯀꯁ ꯄꯤꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯦꯜꯊꯁꯤꯗ ꯑꯃꯨꯛꯀ ꯁꯕ ꯇꯥꯏꯞ ꯃꯌꯥꯝ ꯈꯥꯏꯗꯣꯔꯛꯀꯅꯤꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯍꯦꯜꯊ ꯁꯦꯛꯇꯔꯁꯤꯗꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯐꯥꯔꯃꯥꯁꯤ ꯆꯨꯁ ꯇꯧꯗꯣꯏꯔꯥ ꯑꯣꯔ ꯗꯦꯟꯇꯦꯜꯗ ꯆꯨꯁ ꯇꯧꯗꯣꯏꯔꯥ ꯑꯣꯔ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯆꯨꯁ ꯇꯧꯔꯛꯇꯣꯏꯔꯥ ꯑꯣꯔ ꯃꯤꯠꯀꯤ ꯀ꯭ꯂꯤꯅꯤꯛꯇ ꯆꯨꯁ ꯇꯧꯒꯗꯣꯏꯔꯥ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯏꯗꯤꯇꯤꯡꯁꯦ ꯆꯨꯁ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯏꯗꯤꯇꯤꯡꯁꯦ ꯑꯩꯒꯤ ꯅꯤꯁꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯒꯤ ꯅꯤꯁ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯍꯥꯏꯔꯁꯦ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯤꯜꯅꯤ ꯍꯥꯏꯔꯁꯦꯕ ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤꯗ ꯅꯪꯅ ꯆꯨꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯛꯑꯒꯦꯀꯣ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯛꯑꯒꯦ ꯑꯗꯨꯒ ꯇꯧꯔꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯁꯣ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯛꯑꯒꯦꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯗꯤꯇꯤꯡꯁꯤꯅ ꯁꯣꯔꯤ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯑꯣꯏꯔꯦꯕꯀꯣ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯑꯗꯨꯒ ꯀꯔꯝꯕ ꯇ ꯆꯪꯅꯤꯡꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯋꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯁꯤꯗ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯇꯥꯔꯛꯇꯣꯏꯅꯦꯕꯀꯣ ꯋꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯑꯃꯅꯦ ꯁꯤ ꯑꯍꯨꯝ ꯂꯥꯛꯂꯛꯀꯅꯤꯕ ꯁꯣ ꯏꯗꯤꯇꯤꯡꯁꯤꯅ ꯁꯤꯗ ꯌꯦꯡꯉꯣꯀꯣ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯤꯜ ꯑꯣꯏꯔꯦ ꯏꯗꯤꯇꯤꯡ ꯏꯁ ꯃꯥꯏ ꯁ꯭ꯀꯤꯜ ꯁꯣ ꯑꯩꯅ ꯀꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤꯗ ꯆꯨꯁ ꯇꯧꯅꯤ ꯍꯥꯏꯔꯀꯥꯟꯗ ꯏꯗꯔ ꯍꯦꯜꯊꯇ ꯆꯨꯁ ꯇꯧꯒꯗ꯭ꯔꯥ ꯋꯦꯜꯊꯇ ꯆꯨꯁ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯣꯔ ꯔꯤꯂꯦꯁꯟꯗ ꯆꯨꯁ ꯇꯧꯔꯛꯀꯗ꯭ꯔꯥ ꯁꯣ ꯏꯗꯤꯇꯤꯡꯁꯤꯅ ꯑꯩꯒꯤ ꯁ꯭ꯀꯤꯜꯅꯦꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯁꯔꯚꯤꯁ ꯄꯤꯗꯣꯏꯅꯦꯕꯀꯣ ꯃꯤꯒꯤ ꯀꯝꯄꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯑꯦꯅꯤ ꯊꯕꯛ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯃꯒꯤ ꯀꯝꯄꯅꯤꯁꯤ ꯄꯤꯔꯛꯇꯣꯏꯅꯦ ꯃꯉꯣꯟꯗ ꯏꯗꯤꯠ ꯇꯧꯕꯤꯔꯒ ꯃꯣꯏꯗ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯏꯗꯤꯠ ꯇꯧꯕꯤꯔꯒ ꯃꯣꯏꯅ ꯊꯥꯒꯠꯆꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ ꯁꯔꯚꯤꯁꯅꯦꯕ ꯁꯔꯚꯤꯁ ꯄꯤꯗꯣꯏꯅꯤꯅ ꯑꯗꯨ ꯅꯪꯅ ꯀꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤ ꯆꯨꯁ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯍꯦꯜꯊꯇ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯅ ꯍꯦꯜꯊꯁꯦ ꯀꯅꯥ ꯆꯨꯁ ꯇꯧꯔꯦ ꯍꯥꯏꯁꯦ ꯅꯪꯅ ꯗꯦꯟꯇꯦꯜꯒꯤ ꯆꯨꯁ ꯇꯧꯋꯦ ꯈꯜꯂꯁꯦ ꯗꯦꯟꯇꯦꯜꯁꯦ ꯆꯨꯁ ꯇꯧ ꯇꯥꯔꯒꯗꯤ ꯏꯗꯤꯇꯤꯡꯁꯤꯅ ꯅꯪꯒꯤ ꯁ꯭ꯀꯤꯜ ꯍꯦꯜꯊꯁꯤꯅ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯦꯟ ꯗꯦꯟꯇꯦꯜꯁꯤꯅ ꯅꯪꯒꯤ ꯅꯤꯁꯅꯦꯕ ꯁꯨꯝ ꯄꯤꯛꯁꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯍꯦꯜꯊ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯥꯎꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯆꯥꯎꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯥꯏꯞꯇ ꯁꯕ ꯇꯥꯏꯞꯀꯤ ꯇꯥꯏꯞ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ
ꯁꯨꯝ ꯅꯦꯔꯣ ꯗꯥꯎꯟ ꯇꯧꯔꯛꯀꯅꯤꯕꯀꯣ ꯁꯨꯛ ꯆꯥꯎꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯄꯤꯛꯂꯛꯇꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯏꯗꯤꯇꯤꯡ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯆꯥꯎꯔꯅꯀꯣ ꯑꯦꯅꯤ ꯀꯅꯥꯅꯣꯃꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯏꯗꯤꯠ ꯇꯧꯕꯤꯔꯒ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯗꯕꯤꯗ ꯄꯪꯇꯧ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁꯤꯁꯇꯝ ꯑꯃ ꯅꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯗꯤꯇꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯒ ꯏꯗꯤꯇꯤꯡꯗꯒꯤ ꯑꯃꯨꯛ ꯀꯅꯥ ꯆꯨꯁ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯒꯗꯣꯏꯁꯦ ꯀꯅꯥꯗ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯦꯜꯊꯁꯦ ꯑꯃꯨꯛ ꯈꯜꯂꯦꯕ ꯍꯦꯜꯊꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯕ ꯍꯦꯜꯊ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯄꯤꯛꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯀꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯅꯪꯅ ꯉꯁꯥꯏꯒꯤ ꯃꯊꯛꯀꯤ ꯃꯌꯥꯝ ꯆꯨꯁ ꯇꯧꯕ ꯌꯥꯔꯦꯅꯀꯣ ꯗꯦꯟꯇꯦꯜ ꯃꯤꯠꯀꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯦꯅꯤ ꯐꯥꯔꯃꯥꯁꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯀꯔꯥ ꯑꯣꯏꯕ ꯌꯥꯏ ꯂꯣꯏꯅ ꯌꯥꯏꯕ ꯑꯗꯨꯅ ꯅꯪꯅ ꯗꯦꯟꯇꯦꯜꯁꯦ ꯆꯨꯁ ꯇꯧꯋꯦ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯅꯪꯅ ꯗꯦꯟꯇꯦꯜꯁꯦ ꯆꯨꯁ ꯇꯧ ꯇꯥꯔꯒꯗꯤ ꯅꯪꯅ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯑꯣꯟꯂꯤ ꯗꯦꯟꯇꯦꯜꯒꯤ ꯏꯗꯤꯇꯤꯡꯒꯤ ꯅꯪꯒꯤ ꯀꯟꯇꯦꯟꯁꯦ ꯁꯦꯝꯕꯤꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯗꯦꯟꯇꯦꯜꯒꯤꯁꯨ ꯁꯦꯝꯕ ꯑꯗꯒꯤ ꯐꯥꯔꯃꯥꯁꯤꯒꯤꯁꯨ ꯁꯦꯝꯕ ꯑꯁꯣꯝꯗ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤꯁꯨ ꯀꯟꯇꯦꯟ ꯁꯦꯝꯕ ꯑꯣꯔ ꯑꯦꯅꯤꯋꯦꯌꯔ ꯅꯪꯅ ꯁꯅꯥꯁꯨ ꯌꯣꯟꯕꯒꯤꯁꯨ ꯁꯦꯝꯕ ꯁꯤꯜꯚꯔ ꯌꯣꯟꯕꯒꯤꯁꯨ ꯁꯦꯝꯕ ꯇꯧ ꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯃꯤꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯛꯑꯣꯏꯕ ꯑꯦꯅꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯃ ꯑꯣꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯣꯏꯕ ꯃꯤꯅ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯦꯅꯤ ꯖꯁ ꯑꯃꯁꯨ ꯇꯧꯋꯦ ꯍꯥꯏꯔꯒ ꯃꯤꯅ ꯔꯤꯆ ꯑꯥꯎꯠ ꯄꯥꯔꯇꯤꯀꯨꯂꯔ ꯅꯪꯉꯣꯟꯗ ꯅꯤꯁ ꯑꯃ ꯐꯣꯝ ꯇꯧꯔꯣꯏꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯃꯤꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯕꯤꯔꯛꯑꯣꯏꯕꯀꯣ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯈꯛꯇ ꯆꯨꯁ ꯇꯧꯕꯤꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯣ ꯏꯗꯔ ꯍꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯋꯦꯜꯊ ꯍꯥꯏꯕ ꯑꯃꯅꯦ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯑꯃꯅꯦ ꯁꯤ ꯃꯅꯨꯡꯗꯒꯤ ꯅꯪꯅ ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯣ ꯍꯦꯜꯊ ꯍꯥꯏꯔꯁꯨ ꯍꯦꯜꯊ ꯃꯅꯨꯡꯗ ꯀꯩ ꯂꯩ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯍꯦꯜꯊꯀ ꯍꯛꯆꯥꯡꯒ ꯔꯤꯂꯦꯠ ꯑꯣꯏꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯑꯃ ꯅꯪꯅ ꯆꯨꯁ ꯇꯧꯕꯤꯔꯣ ꯋꯦꯜꯊ ꯍꯥꯏꯔꯒꯅ ꯀꯩ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯅ ꯀꯩ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯒꯤ ꯃꯅꯨꯡꯗ ꯆꯨꯁ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯥꯝꯁꯤꯟꯕꯗꯨ ꯇꯧꯒꯅꯨꯕ ꯑꯗꯨꯅ ꯍꯦꯜꯊ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯟꯂꯤ ꯍꯦꯜꯊꯇꯨꯗ ꯀꯩ ꯂꯩꯔꯤ ꯗꯦꯟꯇꯦꯜ ꯂꯩꯔꯤ ꯐꯥꯔꯃꯥꯁꯤ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯗꯨ ꯆꯨꯁ ꯇꯧꯔꯒ ꯏꯗꯤꯇꯤꯡ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯀꯟꯇꯦꯟꯁꯦ ꯁꯤꯗꯒꯤ ꯅꯪꯅ ꯆꯨꯁ ꯇꯧꯔꯦ ꯈꯜꯂꯁꯤ ꯗꯦꯟꯇꯦꯜꯅꯦ ꯆꯨꯁ ꯇꯧꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯅꯪꯅ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯑꯣꯟꯂꯤ ꯀꯩ ꯑꯣꯏꯗꯣꯏꯕ ꯑꯣꯟꯂꯤ ꯏꯗꯤꯠ ꯑꯣꯟꯂꯤ ꯐꯣꯔ ꯀꯩ ꯑꯣꯏꯒꯅꯤ ꯗꯦꯟꯇꯦꯜꯒꯤ ꯑꯣꯏꯒꯗꯧꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯟꯁꯤ ꯐꯪꯂꯛꯇꯣꯏꯅꯦꯕ ꯀ꯭ꯂꯥꯏꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯐꯪꯂꯛꯀꯗꯣꯏꯅꯦꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯑꯁꯤꯁꯦ ꯏꯗꯤꯇꯤꯡꯒꯤ ꯍꯥꯏꯅ ꯂꯧꯔꯦꯕ ꯏꯗꯤꯇꯤꯡꯒꯤ ꯅꯠꯇꯕꯤꯗ ꯅꯪꯅ ꯄ꯭ꯔꯗꯛ ꯍꯥꯏꯅ ꯂꯧꯔꯦ ꯈꯜꯂꯁꯦꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯅ ꯈꯜꯂꯁꯦꯕ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦ ꯈꯜꯂꯁꯦ ꯅꯪꯅ ꯀꯩ ꯄꯣꯠ ꯌꯣꯟꯅꯤꯡꯉꯤꯅꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩ ꯄꯣꯠ ꯌꯣꯟꯅꯤꯡꯉꯤꯅꯣ ꯍꯦꯜꯊꯀꯤ ꯌꯣꯟꯅꯤꯡꯉꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯋꯦꯜꯊꯀꯤ ꯌꯣꯟꯅꯤꯡꯉꯦꯔꯥ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯌꯣꯟꯅꯤꯡꯉꯦꯔꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯋꯦꯜꯊ ꯍꯥꯏꯅ ꯆꯨꯁ ꯇꯧꯔꯁꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯋꯦꯜꯊꯁꯤꯅ ꯅꯪꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯏꯅ ꯆꯨꯁ ꯇꯧꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯋꯦꯜꯊꯗꯒꯤ ꯅꯪꯅ ꯀꯩ ꯇꯧꯒꯅꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯁꯦ ꯑꯣꯏꯅ ꯆꯨꯁ ꯇꯧꯔꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠꯁꯦ ꯆꯨꯁ ꯇꯧꯔꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯑꯣꯟꯂꯤ ꯀꯅꯥ ꯑꯣꯏꯒꯅꯤ ꯑꯣꯟꯂꯤ ꯐꯣꯔ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯑꯣꯏꯒꯗꯧꯕ ꯑꯣꯟꯂꯤ ꯐꯣꯔ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯁꯦꯜꯁ ꯄꯤꯔꯛꯇꯣꯏ ꯃꯥꯔꯀꯦꯇꯤꯡꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯑꯣꯟꯂꯤ ꯐꯣꯔ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯁꯦꯜꯁ ꯇꯧꯒꯗꯧꯕ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯐꯪꯒꯗꯧꯕ ꯁꯤꯒꯤ ꯁꯤꯁꯇꯝꯅꯦꯕ ꯁꯤꯁꯇꯦꯝꯁꯦ ꯅꯥꯏꯗ꯭ꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯒꯅꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅꯦꯕ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯄ꯭ꯔꯗꯛ ꯑꯣꯏꯅ ꯆꯨꯁ ꯇꯧꯒꯗ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯏꯗꯤꯇꯤꯡ ꯁ꯭ꯀꯤꯜ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯁꯥꯔꯚꯤꯁ ꯑꯣꯏꯅ ꯄꯤꯒꯗ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯅ ꯁꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯁꯤꯅ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯣꯏꯔꯦ ꯀ꯭ꯂꯥꯁꯁꯤ ꯂꯨꯏꯒ ꯑꯥꯔꯤꯌꯥ ꯑꯟꯇꯨꯏꯗꯤ ꯑꯩꯅꯤ ꯉꯥꯏꯈꯣ